Matam kuirabagi tungda ngasi Chief Minister N. Birena Luchingduna Cabinet Minister Singna Ukhrul District ke headquarter da chatuna mafam adugi mini secretary State Cabinet ke mifam ama pangthokre. Mifam aduda Minister Singh Thongam Biswajit, Yumnam Khemchan Govindas Konthauzam, Dr. Sapam Ranjan, Thaunauzam Basanta Kumar Haikamdingo, L. Susindro, Awangbao Nyumai Amadi, Kasim Washimna Sarukyake. Kuki Minister Ani led Pau Haukip Amasung Nemcha Kip Gendi Mipam Yauba Lakide Hairi. Mipam Aduda State Lengake 𝐂𝐇𝐀𝐈𝐑𝐒 Chief Secretary Dr. Vinit Joshi, DGP Rajib Singh Amadi Atay Makuk Thongba Officer Singh Susaruk Yake. Chief Minister N. Biren Amadi Atay Minister Singh Imphal Kanglagi Helipad Tigi Helicopter Amada Ayuk Pung Mapan Makai Taba Adwaida Ukhrul Gidamak Khongsan Ke. Chief Minister Biren Amadi Minister Singh na Ukhrul Yobada Tangkul Naga Miyamna Haraute Amna Oke. Ngasi Cabinet Mifam Aduda Kanakiba Agenda Singh Hauzik Paugi Oinadi Kangbangamdri. Cabinet Mifam Gi Matungda Ukhrulda Sabe Loiraba Tongan ba Infrastructure Singh Chief Minister Birena Sangakre Aduga Atopa Lupa Crore Kayagi Project Karana Urep Uyung Tambagi Thauram Singh Pangthokre Hairi. Difficulties katang leibadagi internet si hangdabani internet hek hangbaga nahan tawrido Imphal da mu hek aroi bimi leibayada aduna mayam please aigi site gi TKS ka isin law sing aduga tai leibiriba civil organization sai appeal tawjari sangabada just numit mari mangani mangaire ai ngarang ai direct ada wari sai the other su concern kinan loibo aduna mayam kitang patient manipur ni Hujik thoi beirang si travel time ni adubu hujik mayam gi blessing dagi ishwar gi blessing dagi koi peace hanjal pa hore koi development gi lamda mai onsen ba hore mayam wari sanaba watai sanaba peace lak pa gi lambi da koi yam kanna hona dana hore koi na mayam na su matam puna makta nahan koi tangkul singla ga prayer to birami pastor mayam kumbi raktana aingon da blessing ku birami nebirami aduma mayam na leptana dum tawina bai Hajari history is the sort of way aroi aduga history is namsal laga thamsu yaroi aseng ba posi tholokani ngasi tholoi is indigenous kanano karino na awana thina reishin tampakta awa ba taba matamda noise de tumba yade laga hangai arei be injang koraga ekoi sidai da awa ba taba matamda kari doro pono ra hing tumba yade kari walige sigi relationship se aseng ba do kanano achum ba do kanano na khangan bir ka ngasi de koi Amato ebe sinna oibagi lambi da satpa horaishin masigi lambi se iswarna matam sangna puba sembi bo isno civil society ro crews and village chiefs na khoina war on drugs ki anti drugs ki campaign am kanna to bi bodo I am appreciate awe makha sathabio drug